Garlic. As you can try. Maida cup ani hapirani. Cup ani hapchinbire. Aduga thum teaspoon tangkai ama hapchinbire. Chini teaspoon ama hapchinbire. Sidana baking soda ni teaspoon tangkai ama hapchinbire. Curd si 1/4 cup hapchinbire. Sidana oil si teaspoon ani hapchinbire. Aduga phajana okhaibirani. Phajana okhaibirab matamda lumbu saba ising haibiraga phajana totpirani. Totpire aduga mataksida ai thau khitang taisanjage aduga kupsala pung ani thamgrani. Aduga sidana paneer thongnabai ai ka'aga leijaba paneer do hana haipet tauthokjage. Paneer haipet tauthokpiraba matung lokhatkare aduga jira amuba thadajare sina tilau grind tawga thamjabani. Adu singha among ngobirani sina tomato grind tawar thamjabani simong ngobirani masala sing hapirani ado sida machu hapsinjare chamas asina coriander powder hapsinjare jira powder hapsinjare aduga morok hapsinjare aduga black pepper hapsinjare aduga sise haipet ngobirani matungda ising aina ngasai sawhalaga thamjabani ising se hapsinbirani aduga thumdu chang yengbiraga thumse mo hapsanbirani ado phajana sawhalaba matungda ai ngasai hapet tauthokjaraga thamaba paneer do hapsinjare aduga hawai thrak ti atekpa or sei frozen or sei happy binengba ai ngasai hawai thrak tu sida leijare hawai thrak tu so aina hapsanjare aduga sisi phajana sawhalaba matungda ngaktang leidaraga amok mokhong kopchila sohanbirani aigi loisanjare aduga fadigom chaisanjar loisanjare fadigom karonji amadi garlic hapiraga takpirani aduga side namasida ising taibirani aduga asaba khangsida napirani bubble karab kanda side amasi among maida onthokpiraga aduga butter taisanbiraga aigi loijare champut leijare aduga sidana butter garlic naan leijare paneer leijare aduga mana masing thau kitang hapangan tu leijare akhoi ngasi chajadoise sidana naan leijare Sidana vegetable anganba. kitang hauna hayba Sida vegetable anganba leire. ado sidana paneer leijare aduga sidana vegetable sina kamai haini abe Kari chasrade ado saba haujarage ado mayam ngasa video do so koina kamaina hauge do loi utjagare ko adudi aswangam kitang ya su ngapiyo ado adudi chaba haujarage ai kenan sare vegetable sare sare Mairian lumanbe sangdarabado hindi na kobi shampoo kobi manam hainadaba sulaydana akhoi adum hainayase house sina gajar natra nanan paneer si panira
ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯃꯄꯥꯟꯗꯩ ꯂꯩꯔ ꯆꯥꯗꯧ ꯁꯔꯨꯛ ꯏꯁꯥꯅꯁꯨ ꯍꯥꯏꯗꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯅ ꯌꯨꯝꯗ ꯁꯦꯝꯖꯔ ꯑꯗꯨꯝ ꯆꯥꯕꯤꯕ ꯌꯥꯏ ꯌꯥꯝ ꯀꯩꯁꯨ ꯂꯨꯗꯕꯅꯦ ꯑꯩꯅ ꯁꯦꯝꯗꯣꯏꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕꯅꯦ ꯌꯤꯁꯀꯨꯝꯕꯁꯨ ꯀꯩꯝ ꯍꯥꯞꯇꯕꯤꯗ ꯑꯗꯨꯝ ꯇꯧꯖꯕꯅꯦ ꯑꯩ ꯁꯕꯖꯤ ꯌꯥꯟꯁꯤꯟꯅ ꯀꯩꯀꯩ ꯍꯥꯞꯄꯒꯅꯣ ꯕꯦꯝꯅ ꯉꯁꯥꯏ ꯉꯥꯟꯈꯩ ꯀꯦꯞꯁꯤꯀꯝ ꯑꯉꯥꯡꯕꯅꯦ ꯌꯦꯜꯂꯣ ꯃꯆꯨꯅꯦ ꯑꯗꯩ ꯕꯦꯂꯦꯟꯗ꯭ꯔꯤꯅꯦ ꯍꯋꯥꯏꯊ꯭ꯔꯥꯛ ꯃꯔꯨꯅꯦ ꯑꯗꯩ ꯑꯂꯨꯅꯦ ꯑꯗꯩ ꯄꯔꯋꯜꯅꯦ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯅꯦ ꯀꯣꯕꯤ ꯃꯅꯥ ꯈꯔꯅꯦ ꯌꯥꯝꯃꯦ ꯃꯤꯛꯁꯅꯦ ꯑꯗꯣ ꯁꯦꯝꯕꯩ ꯃꯑꯣꯡꯗꯣ ꯉꯁꯥꯏ ꯑꯣ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯁꯥꯡꯅꯦꯅ ꯃꯁꯔꯨꯝꯒ ꯍꯥꯞꯈꯤꯗ꯭ꯔꯕꯅꯤ ꯑꯁꯤꯗꯤ ꯑꯗꯨꯝ ꯁꯣꯏꯔꯒꯅꯦ ꯅꯞꯁꯤꯟꯗꯅꯕ ꯃꯅꯤꯡꯗ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯃꯣꯔꯣꯛꯀꯨꯝꯕ ꯈꯤꯇꯪ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯑ ꯑꯗꯨꯝ ꯌꯥꯔꯦ ꯏꯆꯝ ꯆꯝꯅ ꯇꯧꯕꯅꯦꯕ ꯑꯩꯅ ꯄꯅꯤꯔꯁꯤꯁꯨ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗ ꯊꯣꯡꯕꯗꯗꯤ ꯁꯪꯒꯣꯝ ꯍꯥꯞꯄ ꯊꯣꯡꯅꯕꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯊꯣꯡꯖꯩ ꯑꯗꯣ ꯑꯁꯤꯗꯤ ꯁꯪꯒꯣꯝ ꯍꯥꯞꯇꯅ ꯊꯣꯡꯕꯅꯦ ꯉꯁꯥꯏ ꯎꯠꯖꯈꯔꯦ ꯒ꯭ꯔꯦꯚꯤꯗꯣ ꯇꯤꯜꯍꯧ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯇꯛꯈꯥꯏꯕꯤꯔ ꯇꯧꯕꯗ ꯁꯤꯅ ꯄꯂꯛ ꯄꯂꯛ ꯃꯅꯥ ꯑꯉꯥꯟꯕꯅꯦ ꯃꯅꯥ ꯃꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯥꯝꯕꯅꯦ ꯌꯣꯡ ꯌꯥꯝꯃꯦ मशरूम ꯆꯦꯟꯅꯕꯦ ꯑꯣꯁꯤꯔꯦ ꯄꯅꯤꯔ ꯄꯥꯝꯗꯕ ꯃꯤꯁꯨ ꯂꯩꯀꯣ ꯑꯩꯈꯣꯏꯗꯤ ꯄꯅꯤꯔ ꯄꯥꯝꯃꯦ ꯌꯥꯏ ꯁꯤꯁꯤ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯑꯍꯥꯟꯕ ꯍꯧꯕ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯍꯧꯈꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯍꯧꯔꯤꯁꯤꯅꯦ ꯀꯔꯝꯕꯗ ꯆꯥꯕꯩꯅꯣ ꯅꯣꯡꯃ ꯄꯨꯡꯀꯥ ꯀꯥꯔꯒ ꯑꯃ ꯄꯨꯊꯣꯛꯄ ꯑꯃ ꯌꯥꯎꯋꯦ ꯍꯣꯏ ꯔꯦꯁꯇꯨꯔꯦꯟꯗ ꯃꯄꯥꯟ ꯆꯥꯕꯗ ꯍꯥꯎꯇꯕ ꯌꯥꯎꯋꯤꯗ ꯃꯃꯟꯗꯤ ꯇꯤꯡꯅ ꯑꯂꯨꯁꯨ ꯌꯥꯏꯔꯅꯤ
ꯏꯕꯥꯅꯤ ꯂꯟꯁꯤ ꯁꯤꯒꯨꯝꯕ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯍꯦꯛꯇ ꯊꯦꯡꯉꯦ ꯑꯗꯨꯝ ꯁꯤ ꯌꯦꯜꯂꯣ ꯕꯦꯜ ꯄꯦꯄꯔꯁꯦ ꯍꯥꯎꯋꯦ ꯖꯨꯀꯨꯅꯤꯁꯨ ꯍꯥꯞꯄꯗꯤ ꯍꯥꯎꯅꯤꯀꯣ ꯐꯪꯗꯕꯩ ꯌꯥꯝ ꯍꯥꯎꯗꯣꯏꯅꯤ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯔ ꯆꯥꯔ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯍꯥꯎꯏꯀꯣ ꯉꯁꯤ ꯃꯊꯦꯜꯁꯦ ꯀꯝꯕꯥꯏꯅꯦꯁꯟ ꯆꯥꯟꯅꯕꯗꯣ ꯋꯤꯟꯇꯔ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯅꯨꯡꯁꯥ ꯌꯥꯝ ꯀꯟꯅ ꯊꯣꯛꯇꯦ ꯑꯕꯦꯟꯅꯣ ꯅꯥꯟ ꯑꯃꯨꯛ ꯆꯥꯗ꯭ꯔꯕꯣ ꯆꯥꯏ ꯑꯩꯅ ꯁꯦꯠꯇ ꯂꯩꯔꯃ ꯁꯦꯠꯂꯤꯗ ꯍꯥꯏ ꯃꯤꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯑꯩꯅ ꯆꯥꯕ ꯑꯗꯨꯝ ꯆꯥ ꯐꯪꯍꯧꯗꯔꯦ ꯍꯥꯏ ꯉꯔꯥꯡꯁꯨ ꯀꯃꯦꯟ ꯑꯃ ꯄꯤꯔꯛꯄꯅꯦ ꯑꯩ ꯏꯁꯥ ꯐꯪꯍꯧꯗꯔꯦꯕ ꯑꯩ ꯈꯨꯠꯅꯝꯗꯣ ꯆꯥꯗꯕ ꯑꯣꯏꯇꯥꯔꯦ ꯏꯅꯨꯝ ꯆꯥ ꯐꯪꯉꯔꯣꯏ ꯍꯥꯏꯔ ꯀꯣꯃꯦꯟ ꯄꯤꯔꯛꯄꯅꯦ ꯉꯔꯥꯡꯁꯨ ꯅꯪ ꯀꯩ ꯈꯨꯅꯝ ꯇꯧꯔꯝꯃꯣ ꯃꯌꯥꯝ ꯅꯣꯏꯕꯗꯤ ꯑꯩꯅ ꯍꯦꯜꯂꯦ ꯑꯩꯅ ꯇꯝ ꯇꯝ ꯆꯥꯕꯩ ꯇꯝ ꯇꯝ ꯆꯥꯔꯒ ꯌꯥꯝ ꯆꯥꯕꯩ ꯑꯩꯈꯣꯏꯁꯤꯗꯤ ꯆꯥꯕ ꯃꯤꯁꯤꯡꯁꯤꯅ ꯈꯔ ꯅꯝꯗ꯭ꯔꯗꯤ ꯐꯖꯔꯣꯏ ꯇꯧꯕꯅꯤ ꯁꯨꯝ ꯆꯥꯅꯤꯡꯕꯣꯏ ꯆꯥꯅꯤꯡꯗꯕꯣꯏ ꯇꯧꯕꯗꯣ ꯎꯝ ꯌꯦꯡꯕꯗꯁꯨ ꯀꯥꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯅ ꯕꯣꯔꯤꯡ ꯆꯨꯔꯣꯏꯗ꯭ꯔꯣ ꯍꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯎꯅꯕꯩ ꯏꯀꯥꯏ ꯊꯤꯕꯩ ꯇꯥꯏꯞꯇ ꯆꯤꯠ ꯆꯤꯠ ꯇꯧꯔ ꯆꯥꯔꯗꯤ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯔꯛꯑꯅꯤ ꯆꯥꯅꯤꯡꯕ ꯈꯔꯗꯤ ꯄꯦꯟꯅ ꯀꯤꯠ ꯀꯤꯠ ꯅꯝꯃꯒ ꯏꯕꯥꯅꯤ ꯅꯝꯕ ꯋꯥꯠꯂꯦꯗ ꯁꯤꯐꯧ ꯏꯁꯄꯨꯟ ꯑꯆꯧꯕ ꯊꯤꯔꯤ ꯍꯧꯖꯤꯛ ꯐꯖꯅ ꯆꯥꯔꯦ ꯑꯩꯈꯣꯏꯃꯥꯅ ꯄꯅꯤꯔꯁꯦ ꯌꯥꯝꯅꯤꯒ ꯍꯥꯏꯔꯝꯕꯅꯦ ꯂꯣꯏꯈꯤꯗꯣꯔꯦ ꯑꯩ ꯊꯟꯒꯠꯂꯛꯑꯦ ꯂꯣꯏꯁꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯗꯨꯗꯐꯥꯎ ꯊꯟꯗ꯭ꯔꯗꯤ ꯍꯥꯏꯔꯛꯑꯅꯤ ꯃꯌꯥꯝ ꯁꯤ ꯃꯅꯥꯁꯦ ꯑꯩ ꯍꯥꯟꯅ ꯃꯅꯝꯁꯦ ꯍꯩꯅꯔꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯥꯎꯈꯔꯦ ꯉꯥꯜꯂ ꯆꯥꯕꯁꯦ ꯑꯩꯗꯤ ꯄꯥꯝꯃꯦ ꯍꯥꯟꯅ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯆꯥꯁꯤꯟꯈꯤꯕ ꯑꯃꯨꯛꯀ ꯀꯥꯔꯛꯑꯦ ꯌꯨꯝ ꯆꯥꯁꯤꯟꯈ꯭ꯔꯦ ꯏꯅꯨꯡꯒꯤ ꯒꯖꯔ ꯑꯣꯏꯕꯅꯤ ꯌꯥꯔꯦ
ꯑꯩꯅ ꯆꯤꯅ ꯃꯦꯜꯂꯤꯉꯩꯗ ꯅꯨꯡꯒꯤ ꯉꯥ ꯇꯉꯥꯏ ꯃꯅꯥ ꯃꯁꯤꯡ ꯑꯩꯗꯤ ꯆꯥꯁꯤꯟꯈꯔ ꯑꯩ ꯉꯥꯛꯇ ꯉꯥꯏꯔꯒ ꯁꯤꯒ ꯑꯩ ꯌꯣꯝ ꯆꯥꯁꯤꯟꯈ꯭ꯔꯦ ꯌꯥꯝ ꯊꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯈꯜ ꯃꯈꯜꯒꯤ ꯑꯩꯈꯣꯏꯅ ꯍꯩꯖꯕ ꯌꯨꯝꯗ ꯃꯈꯜ ꯃꯈꯜ ꯁꯦꯝꯃꯒ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝꯁꯦ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯍꯥꯎꯇꯕ ꯃꯈꯜꯗꯤ ꯍꯥꯎꯇꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯍꯥꯎꯕꯗꯤ ꯍꯥꯎꯋꯦ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯈ꯭ꯔꯒ ꯍꯥꯎꯋꯦꯅ ꯏꯁꯥꯅ ꯈꯪꯖꯔꯒ ꯑꯗꯨꯝ ꯆꯥꯔꯕ ꯄꯣꯠꯇꯣ ꯃꯃꯥꯡꯗꯁꯨ ꯆꯥꯈ꯭ꯔꯕ ꯑꯣꯏꯕꯗꯣ ꯆꯥꯈ꯭ꯔꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯒ ꯇꯧꯖꯕꯅꯤ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯕꯕꯨꯗꯤ ꯌꯥꯎꯋꯦ ꯑꯍꯥꯟꯕ ꯇ꯭ꯔꯥꯏꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯇ꯭ꯔꯥꯏꯗꯁꯨ ꯍꯥꯎꯔꯝꯃꯗꯤ ꯍꯥꯎꯔꯝꯃꯦ ꯍꯥꯎꯔꯝꯗ꯭ꯔꯦ ꯇꯦꯁ ꯇꯧꯔꯒꯗꯤ ꯂꯣꯏ ꯌꯦꯡꯖꯕꯅꯤꯅ ꯍꯥꯎꯋꯦ ꯍꯥꯏꯕꯗꯨꯒꯤ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ